Youth Affairs and Sports Yas ki Matik Chadraba Director from Lokthou Khelo India program ki makhada leiba Center of Excellence atubada implementation tawgadabani haina kanglipa kanbalub KKL na khangalakli hiramasi mari lenjana ngasi pauna bazar da leiba KKL office pangthokpa paumi singa unaba amada lubasi ki Secretary General ngamkhai lakpa luwangna haiba program asiki damak niyom kaina coach lausan khibadu atubada meeting sangduna Matik Chadraba myoi sing oina khandrabadi KKL na makhal makha ki khongjang sangsangani lebaga Lengakna status tagi afava sanaroi amadi Matik Chadraba Olympian masing hena puthokpa ngamnaba pandamda Khelo India program gi makhada Center of Excellence ke senthang kaitharaklabaso thabak pangthoktana leidei saisat lising ani kunda haudokraba program amabo saliba sahi lising ani kunithoi loigadawraba fawba implementation tawdana thamba haibasi laibak thibane asigumba chamamnaba asigi matangda PM moda lubasina Thakiba Cherol gi tung ina thasaki haukiba tarik kuntareta verification call tawrakpadake details sing pikebsu laikrei laibak asigi Prime Minister gi thaktaki fawba meeting changlaklaba matam asida state asigi Yas Minister na Matik Chadraba Director kankhatuna thamlibase Karamba yumfam danau loinana Matik Chadraba niyom lana thabak pangtokpa director ase kankhatuna Yas ke minister ni haina lubasida telephonic conversation da thamlak puafam sing yaning dei amaromda Matik Chadraba sing kanthokuna invitational boxing player amabo Khelo India program ge boxing coach oina khanjinba canoeing and kayaking gi qualified oiba amabuna rowing gi coach oina he khanjinba asigumba niyom kaina thabak pangtokliba director asibo Matik Chai haigadra director asibo sawatliba myoi sing amati sanaroi singna football sanaroi amabo hockey gi coach oina khanjin bada yagadawribara asigumba niyom kaina thabak pangthokliba director asiki mathakta lengakna meeting sangtuna thabak paikhattu haike third party independent body amana maki mathakte inquiry to bigedobaneba aduga achumba puthoga masagi lana lokshin gariba discipline singche sigi coach se phajana lok achumba khongthang de loksit lobiu amadi hariba director se masigi mathakta chap chaba proper action lokhat piu haiba se masini khoina kanglai pakan balukpi makai degi thamjari bese aduna Manipur government na sport pu tasengna nungsi biraba sport pu chakhal haninga ba adu tari Khelo India se phajana implement to biu Center of Excellence se atuba matamda Manipur chatnahan biu haiba demand se KKL na hanjin hanjin tawri haribu poche Manipur government na tawdaba taragadi masi KKL gi makai degi akan ba khongjang amadi honorable prime minister da masigi torok na bidawda hanjin hanjin akhoi chithi thabani khangde akhoi gi tohum thokpa democratic oiba protest me amama tawgani habse KKL me kai de thamja